Manipur Da Ningolsing Kumhei Oiriba Ningol Chakouba Lakpaga EROINANA Manipur Da LEIRIBA Ningolsing MARU OINA MEITEI NINGOLSINGDA Manipur MEITEI-PANGAL Welfare Organization MMWO na Yaipha Paojel Pirakli MMWO na thadorokpa cherol amada iramdamasigi puwariga sagonnaduna laklaba Kumhei asina lakpada sembiba mapu mahakna Manipur asibu ingtapa nungsi chanaba chaukhatpa manaba samas ama semba amasung apunbagi saknam ngakminnabagi wakhalon oihanbiba Oirasanu, Jai Ani Hena Mayumakai Thadoktuna Lanjana Duna Leiriba internally displaced person, IDP Imung Manung Kayana Kumhei Asi Mapung Fana Yauba, Fangdabagi Damak Loop Asina Makogi Tamogi Oiba Wabada Saru Yarakli, Loyana Manipuri emotional integrity to Wainaba Honarakpa Pumnamag, Ningol Chakouba Lakpada Iroicha Pumnamaki Tamoidagi Lautokiba Oirastanu, Imalebaki Damak Toraktuna Awakungai Kangliba Iramdam Ijati Singi. Kathokpadana masaruk oirakli singda Yaipha Paojel Pirakli amadi tunglam chatta Kumhei asina lakpada Manipuri Ningol oibi singi apunba Kumhei ohenbirasanu haiba wafam MMWO na thamlakli